पुनःपु खुरुमजरी फाइनली 1 crore सेंट्रल गवर्नमेंट की एम्प्लॉई सिंगना याम खौरांग नांगाइरकपा डिमांड हाइगद्रा नत्रगा प्रपोजल हाइगद्रा अमा हुजिक फंगदौरे मदुदे अतै नते 8 पे कमीशन नि सोमदा अखोय मणिपुरददी 7 पे फाव फजना मपुंग फाना चनद्री हाइबा यारी सेंट्रल गिदी 8 पे अमुक लाखिदौरे हारिबो वाफम असि बजेट की हेक ममांगदा सेंट्रल गवर्नमेंट की कैबिनेट ना अप्रूवल असि पीखिबनी हाइबदी कमीशन असि सेटअप तौनबगी अप्रूवल और अयाबा पीखरे हाइबनी अदुबु सी हाइदना ngasi heyeng hekta masigi benefit asi phanggadabudi natte process mayam amu wali aduna matam kayam adum sankini masibu chatnabadadi aduna ngasigi episode asida masigi pay commission haibasi karino masida yaribasi karino loinana hanigi pay commission like 6 pay or 7 pay aduna kamdauba loinana 8 pay asi chatnaragana salary hike asi kayam yamna torokpa yaba haibna chingba kaya du episode asidagi khangminasi 16 January 2025 ta Central Government na 8 pay commission gi recommendation pikre haibadi masigi approval pikre commission asibu set up tawba yabagi ayaba pikre haibani हाइबा कमीशन असिना मदुगी रिपोर्ट अदु 2025 लोइसलकपा नत्रगना 26 हौरकपा फावदा पिखलबा याय हाइरि मदुबु गवर्नमेंट ना एक्सेप्ट तौर मतुंग सेंट्रल गवर्नमेंट की एम्प्लॉइज लोइनना पेंशनर सिंगदा मसिगी बेनिफिट सिंग हाइदि खुदोंग चाबा कयादु फंगदौरिबनी मसिगी मतंगदा कैबिनेट ना लौकिबा डिसीजन अदु यूनियन होम मिनिस्टर ऑफ रेलवेज अश्विनी वैष्णव ना 16 जनवरी दा अनाउंसमेंट तौकी लौथोकीबनी मतंग सिदा पनबयाबा वफम दी सेंट्रल गवर्नमेंट ना 8 पे कमीशन असिबु सेटअप तौबगी अप्रूवल पिकिबा खक्तनी कमीशन असि करंबा कांदगी फंबा होगनी हाइबगी मतंगदा चप चाबा देना चिंगबदी डिस्क्लोज तौद्री हाइद्री ओइबयाई बजेट पास तौर मतुंग फेब्रुआरी एंड नत्रगना मार्च होरकपा स्वाइदा हाइरिबा कमीशन असिबु सेटअप तौरबयाई अदुगी मतुंगदा था मरी मंगागी मतुंगदा रिपोर्ट अदु सबमिट तौरकपसु याई मदुदी मतमना दुम पुरकलनी चप चाबदी हाइबा ngamdri अदुबु मसि सोइदनादी तौरनी हाइबसिनी हौजिमु असिगुम्बा पे कमीशन असि करिनो हाइबगी मतंगदो अमु येंगसि पे कमीशन हाइबसि ऑफिशियल पैनल अमनी गवर्नमेंट ना सेटअप तौबा मखोइगी मतुंगिना रिपोर्ट अमा सेमदुना गवर्नमेंट दा रिकमेंडेशन थागनी मसि एम्प्लॉई सिंगी salary kayam yamna hengatkani haiba khakta nate recommendation haiba sida yauribasi masida tongan ba criteria kayam yauri fitment factor kayam oigani pension na kamaina tawba loinana DA na chingba tongan ba allowances singna kamaina tawba haiba na chingba makhal makha kayam yauri yengadaba aduna haiba mayam asigi details asi kupna khanaraba matung madugi report adu central government da thagani haiba report asibu central government na approve tawro matung central government gi employees singi salary amadi pension adu hengat kadoribani aduga masida state government gi employees singi oinadi yauroi makhoi gi oinadi magi state ki government na amukko na paikhat kadaba process ni India na ningkha tamlawa matung India gi history da hauzik fawbada total 3 lakh pay commission set up tawkre chahi tara khudingi hariba commission asi set up tawduna lakli masi lebak asida citizen singi quality of life and earning hengadabani adubu salary hengalak paiba sida pochai gi mamalsu simultaneously adumak hengalakadoribani aduna hangboya awangdi masina khoi gi economy da karamba impact or I think p habasini masi khangbusu mathau tai maramdi pay commission ama implement tawba chanahan ba habasi araiba nate masida yamna chawba expenditure changadoribani khudamoina 2016 da 7 pay commission lakhiba matamda government gi spending asi chahi khudingi 1 lakh crore rupees hengalaki masina maram oirga public ki finance ta yamna chawba pressure fangi aduga masi kana bana kari hairagadi masina maram oirga consumer spending di hengalakani haibadi consumer singna kharch tawgi chang hengalakani haibani aduna consumer spending si yamna hengalaba disposable income si miyamda yamna lerakpa taragadi haidi sales si yamna marang kairagadi goods and services ki demand si hengalai pot leibagi chang wanglakani aduna ultimately ekhoi GDP su hengal hali matang sida gyan hena tanaba country magi GDP hadi gross domestic product masi kamaina calculate tawi haibadu yengsi masigi tongan ba method singlei masigi aina panjagadori basina expenditure approach ni masigi formula asi GDP equal to C plus I plus G plus NX
masida yauriba C asina consumption or consumer spending ni aduga I sina business investment aduga G na government gi spending government gi chading haiba tare aduga NX asina net export mapanda thadokibagi changdo aduna masida yauriba C consumer consumption or spending asi masigi weightage asi 55% dagina 60% phawba oigadabani adubu hojik Indian economy gi oina masigi chang asi yam hanthana laikre aduna masibu hengalhanba haibadi revive tawbagi tangai fadaba lei aduna asigumba pay commission ama nauna implement tawba matamda GDP da masigi achoba impact lei kudam oina 2016 gi 7 pay commission lakiba matamda central employees ingi minimum salary asi 7000 oirambadagi 18000 phawba hengalaki aduga maximum haibadi top officials ingi oina 80000 dagina 2.5 lakhs phawba hengatki screen da uriba data se 6 pay amadi 7 pay commission gi khenaba singaduni 6 pay commission prime minister manmohan singh gi matam 2006 ta implement tawki aduga 7 pay namuk modi government gi matam 2016 da implement tawki bani 2006 ki 6 pay da pay band system haibadi grade pay hodoki kudamoina grade pay 2000 4800 5200 sumaina laiba mayamna su thengnabiramgani magi thabak tu gi post tu gi matungina same ki bani adubu masi 2016 gi 7 pay commission da simplify tawki hena lahan ki loinana minimum amadi maximum pay fix tawduna hengadhan ki aduga next le riba fitment factor haibadi adongi basic pay aduda masigi number sina multiply tawgadawri bani fitment factor chawri makai salary su chawgadawri bani samna adongi basic pay asi 10000 oire hain khalasi adu oiragadi masida fitment factor gi value aduna multiply tawgani samna 6 pay da 1.86 fitment factor ni sina multiply tawragadi 10000 into 1.86 aduna 18600 oirani aduga masi 7 pay da di 2.57 da hengalaki aduna magi value asi 25700 oirani sigi mathakta atai allowances add tawraga punna salary oina phangadoribani sumai tawdana allowance tasu HRA amadi atai perks singda hena focus tawki loinana 7 pay dana hena rationalize tawki next ta gratuity masina adomna organization amada long term matam sangna thabak puramlaga retire taw matamda piba benefit ni hana 10 lakhs oirambadu 7 pay commission gi matungda 20 lakhs ta increase tawki loinana masida dearness allowance su add tawki haibadi inflation gi 3% hengalakpada su sida hapki next ta pension gi oina su minimum yamdrabada thagi 9000 ohenki aduga dearness allowance haibadi inflation gi matungina tha tarukudingi around 3% hengatpa adubani masidadi chapmanana aduma continue tawki aduna lakadoriba 8 pay commission asi hanagi 7 pay da reform tawraga implement tawgadori loinana masida oirakpa yaba changes hairagadi fitment factor asi most probably 2.57 dagi hengalaktuna 2.86 ta oiraba yai hairi masi oiragadi central government gi employees ingi oina salary asi chawrakna 186% hengalakpa yai haibasini adu masi speculation ni haidi oiba yai haina guess tawbani commission set up tawduna report laktri fawbadi masigi chapchaba masing asi haiba ngamadi natti adubu government employee union singi demand da yengba taragadi makoi gi matung ina minimum salary asi hanagi 18000 dagi hengalaktuna 26000 dagina 30000 fawgi marakta oifam to I hairi aduga fitment factor gi oina 2.57 dagi increase tawduna 3.5 or 3.8 fawba ohenpam to I hairi DA gi oina su inflation gi matung ina hena chana mongda semdokpam to I hairi loinana pension da su changes laknaba sida sunatana housing and traveling allowance asisu hena chana mongda sembagi tangai fadaba lei hairi hadi city amaga expenditure si manadaba maramna aduna hojik lakadoriba 8 pay commission asida hariba demand singa asida focus tawdabra haibadi yengma tari loinana masigi matangda media da asigumba news kya amasu phongnaragli madudi government employees singi salary asi performance basis ta pinaba honari haibana chingba kaya khudamoina private sector da tawriba asigum haiba tare mioi kya amana masigi favor da leibusu yauri masina government organizations singda hena efficiency amadi productivity hengalhangani merit basis hena recognize tawgani hairi private sector singa manaba mongda thabok paikatpa ngamgani loinana resources singsu hena fajana utilize tawba sinaba ngamgani haibasini aduga masigi mayokta leiba mioi singna amukari hairi masida challenges kya ama face
tawgani maramdi sarkar gi thabak ayamba si policy making tawba amadi public ta service provide tawna ayambani aduna masigi basis ta performance kamaina measure tawgadawribano khotgadawribano habisini aduna masidasu favorism job security gi issue kya ama lakpa yai haiduna miyoi kya amana masigi mayokta leiri aduna ultimately 8 pay commission gi matungda kari kari ahongba lakpa haibudi yengba tari adubu simadi soidre nganba thengbana ama oikraga 8 pay commission di sungsoi soidana implement tawrni haibasima loisalakpada thamjaningba wafamdi 8 pay chanagera 9 pay chanagera chananingba chano kesu kaide adubu surga chariba sinmi singdisu matamga chanaba mongda khusuman matik chana pinaba mari lenaba authority na mieng changpham thokpra haina kanjai ai goiba mota loinana 8 pay sigi matangda mayam gi oiba kari mot leiba sarkar gi khongthang asi chummi natragana lali haibadu comment ta thambiramu matang sida video solution jage video si informative oi adom da kana ba khara do su pi haina kanbiragadi like share loinana channel asibu subscribe to ka obiganu matung da su kana raba interesting orba topic ya ma pudon laksage punapu tasi khangsi gi maike digi kai kumna bochari